ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯂꯦꯟꯒꯤ 24ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯄ ꯀꯩꯒꯨꯝꯕ ꯊꯧꯔꯝꯈꯛꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅꯦꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯗ ꯀꯥꯂꯦꯟꯒꯤ 24ꯅꯤ ꯄꯥꯟꯕꯁꯦ ꯁꯥꯕꯤꯇ꯭ꯔꯤ ꯚꯔꯠꯇ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯁꯤꯡꯅ ꯄꯥꯡꯊꯣꯛꯅꯩ ꯑꯗ ꯄꯥꯡꯊꯣꯛꯅꯔꯤꯁꯤꯗ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯄꯥꯡꯊꯣꯛꯏꯕ꯭ꯔꯥ ꯙꯔꯃꯅ ꯕꯥꯎꯟ ꯇꯧꯁꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯃꯔꯨꯝꯗ ꯀꯔꯤ ꯂꯣꯠꯇꯅ ꯂꯩꯔꯤꯒꯦ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯗꯅ ꯄꯣꯔꯛꯏꯕ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯈꯟꯅꯕ ꯁꯥꯕꯤꯇ꯭ꯔꯤ ꯚꯔꯇ ꯍꯥꯏꯗꯤ ꯆꯔꯥ ꯍꯦꯟꯕꯅꯤꯀꯣ ꯃꯥꯒꯤ ꯍꯁꯕꯦꯟꯗꯨꯒꯤꯗꯃꯛꯇ ꯃꯥꯅ ꯈꯤꯇꯪ ꯀꯠꯊꯣꯛꯄꯅꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯒ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯑꯐꯕ ꯑꯣꯏꯅꯤ ꯑꯗꯨꯅ ꯁꯥꯕꯤꯇ꯭ꯔꯤ ꯚꯔꯇ ꯍꯥꯏꯁꯤ ꯀꯥꯂꯦꯟꯒꯤ 24ꯅꯤ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯑꯣꯀꯦꯖꯟ ꯑꯃꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯗ ꯂꯥꯏꯅꯤꯡꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯒꯤ ꯃꯔꯝꯁꯤꯗꯤ ꯀꯩꯅꯣ ꯁꯥꯕꯤꯇ꯭ꯔꯤ ꯑꯃꯗꯤ ꯁꯩꯇꯕꯥꯟꯒꯤ ꯋꯥꯔꯤꯁꯤꯅ ꯅꯨꯄꯤ ꯑꯃꯅ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯇꯧꯕ ꯉꯝꯕꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯂꯤ ꯑꯁꯤꯕꯒꯤ ꯂꯥꯏꯁꯤ ꯐꯥꯎꯕꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯥꯌꯣꯛꯅꯅ ꯃꯥꯏꯄꯨꯅꯅ ꯕꯨ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯟꯈ꯭ꯔꯒꯗꯤ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯁꯦ ꯁꯤꯐꯥꯎ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯕ ꯑꯗꯨꯅꯤ ꯎꯠꯂꯤꯁꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯨꯖꯥ ꯑꯁꯤ ꯇꯧꯖꯕꯁꯤꯅ ꯅꯨꯃꯤꯠꯁꯤꯅ ꯀꯔꯤ ꯀꯥꯟꯅꯕ ꯑꯃꯨꯛ ꯄꯤ ꯃꯦꯔꯤꯇꯦꯜ ꯕꯣꯟ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯔꯤꯁꯦ ꯃꯁꯤꯒꯤ ꯃꯔꯤꯁꯤꯕꯨ ꯆꯦꯁꯜꯍꯟꯕ ꯄꯤ ꯑꯃꯗꯤ ꯕꯤꯂꯤꯞ ꯏꯟ ꯗ ꯗꯤꯚꯥꯏꯟ ꯄꯋꯥꯔ ꯑꯉꯛꯄ ꯁꯛꯇꯤ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯊꯥꯖꯍꯟꯕ ꯑꯃꯈꯛ ꯄꯣꯛꯑꯦꯕ ꯙꯔꯃꯒꯤ ꯑꯣꯏꯅ ꯇꯧꯗꯕ ꯌꯥꯗꯕꯗꯤ ꯅꯨꯃꯤꯠꯁꯤꯗ ꯀꯩꯅꯣ ꯐꯥꯁꯇꯤꯡꯅꯦ ꯂꯪ ꯌꯦꯠꯄꯅꯦ ꯑꯗꯨꯒ ꯑꯆꯥꯄꯣꯠꯅꯆꯤꯡꯕ ꯐ꯭ꯔꯨꯠꯁꯅꯆꯤꯡꯕ ꯑꯣꯐꯔꯤꯡ ꯇꯧꯕꯅꯦ ꯍꯥꯏꯗꯤ ꯀꯠꯆꯕꯅꯦ ꯁꯤꯅꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐꯀꯤ ꯃꯔꯤꯁꯤꯕꯨ ꯏꯃꯣꯁꯅꯦꯜꯂꯤ ꯕꯣꯟꯗꯤꯡ ꯇꯧꯍꯟꯕ ꯑꯗꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗꯒꯤ ꯁ꯭ꯇ꯭ꯔꯦꯁꯅꯆꯤꯡꯕꯁꯤꯡꯁꯤ ꯔꯤꯂꯤꯞ ꯑꯣꯏꯍꯟꯕ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯀꯥꯟꯅꯕ ꯄꯤꯕ ꯄꯨꯖꯥꯅꯤ ꯑꯗ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯐꯥꯎꯗꯤ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯀꯥꯟꯅꯕꯗꯣ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯀꯥꯟꯅꯗ꯭ꯔꯒꯁꯨ ꯂꯧꯁꯟꯕꯤꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯈꯤꯇꯪ ꯀꯥꯟꯅꯕ ꯐꯪꯒꯗ꯭ꯔꯅ ꯈꯜꯂꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯅ ꯊꯝꯖꯗꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯕꯤꯍꯥꯏꯟ ꯗ ꯁꯥꯕꯤꯇ꯭ꯔꯤ ꯚ꯭ꯔꯠ ꯁꯥꯕꯤꯇ꯭ꯔꯤ ꯚ꯭ꯔꯠꯁꯤꯒꯤ ꯃꯔꯨꯝꯗ ꯀꯔꯤ ꯂꯩꯒꯦꯗꯀꯣ ꯀꯔꯤꯒꯤꯗꯃꯛꯇ ꯚ꯭ꯔꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯅꯥꯡ ꯕꯣꯠ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯌꯦꯕ ꯃꯃꯥꯡꯉꯩꯗ ꯈꯣꯡꯅꯥꯡ ꯕꯣꯠ ꯃꯈꯣꯡꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯆꯠꯅꯗ꯭ꯔꯒꯁꯨ ꯃꯄꯥꯟ ꯂꯝꯒꯤꯗꯤ ꯎꯒꯤ ꯃꯈꯣꯡꯁꯤꯗ ꯄꯟꯆꯥꯌꯦꯠ ꯐꯝꯕ ꯍꯥꯏꯅ ꯄ꯭ꯔꯙꯥꯟꯅꯆꯤꯡꯕ ꯑꯗꯒꯤ ꯑꯍꯜ ꯑꯣꯏꯕ ꯃꯤ ꯃꯌꯥꯝꯁꯤ ꯎ ꯃꯈꯣꯡꯁꯤꯗ ꯐꯝꯕ ꯑꯗꯒꯤ ꯅꯨꯡꯁꯥꯒꯤ ꯑꯁꯥꯕꯗꯣ ꯅꯨꯡꯁꯤꯠꯁꯨ ꯍꯪꯆꯤꯠꯁꯨ ꯂꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯐꯝꯗꯨꯗ ꯑꯣꯐꯤꯁꯀꯤ ꯃꯑꯣꯡꯗ ꯑꯣꯏꯅꯩꯀꯣ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯈꯣꯡꯅꯥꯡ ꯕꯣꯠꯁꯦ ꯕꯟꯌꯥꯟ ꯇ꯭ꯔꯤꯁꯦ ꯅꯦꯁꯅꯦꯜ ꯇ꯭ꯔꯤ ꯑꯣꯏꯅ ꯂꯧꯋꯦꯕ ꯑꯗꯨꯅ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯔꯦꯡ ꯑꯦꯟ ꯌꯨꯅꯤꯇꯤ ꯂꯩꯍꯜꯂꯤ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯕꯣꯠꯁꯤꯕꯨ ꯅꯦꯁꯅꯦꯜ ꯇ꯭ꯔꯤ ꯑꯣꯏꯅ ꯂꯧꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯑꯣꯜ ꯑꯣꯚꯔ ꯗꯤ ꯏꯟꯗꯤꯌꯥꯗ ꯑꯦꯅꯤ ꯋꯦꯗꯔ ꯑꯦꯅꯤ ꯁꯣꯏꯜ ꯑꯦꯅꯤ ꯀ꯭ꯂꯥꯏꯃꯦꯠꯇ ꯍꯧꯕ ꯍꯤꯡꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯎ ꯄꯥꯝꯕꯤ ꯃꯈꯜ ꯑꯃꯅꯦꯕ ꯈꯣꯡꯅꯥꯡ ꯕꯣꯠ ꯍꯥꯏꯁꯦ ꯄꯨꯖꯥꯁꯤ ꯇꯧꯖꯕꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯅꯤꯐꯤꯠꯁꯤ ꯀꯩꯅꯣ ꯀꯥꯟꯅꯕꯁꯤ ꯀꯔꯤ ꯐꯪꯉꯤ ꯏꯟꯗꯤꯌꯥꯗ ꯍꯧꯕ ꯑꯗꯨꯒꯨꯝꯕ ꯄꯥꯝꯕꯤ ꯃꯈꯜ ꯑꯍꯨꯝ ꯈꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯣꯛꯁꯤꯖꯦꯟ ꯔꯤꯂꯤꯁ ꯇꯧꯕ ꯄꯨꯟ 24ꯁꯦ ꯃꯁꯤ ꯑꯣꯛꯁꯤꯖꯦꯟ ꯄꯤꯊꯣꯛꯄ ꯉꯝꯕ ꯄꯥꯝꯕꯤ ꯑꯍꯨꯝꯈꯛ ꯂꯩ ꯃꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯑꯃꯅ ꯕꯟꯌꯥꯟ ꯇ꯭ꯔꯤ ꯈꯣꯡꯅꯥꯡ ꯕꯣꯠꯁꯦꯀꯣ ꯑꯃꯅ ꯇꯨꯜꯁꯤ ꯄ꯭ꯂꯥꯟ ꯑꯩꯈꯣꯏꯒꯤ ꯇꯨꯜꯁꯤ ꯄꯥꯝꯕꯤꯁꯤ ꯑꯗꯨꯒ ꯑꯃꯅ ꯅꯤꯝ ꯇ꯭ꯔꯤ ꯅꯤꯝ ꯄꯥꯝꯕꯤꯁꯦ ꯄꯥꯝꯕꯤ ꯃꯈꯜ ꯑꯍꯨꯝꯁꯤ ꯀꯩꯗꯧꯒꯦꯗ ꯑꯣꯛꯁꯤꯖꯦꯟꯁꯦ ꯄꯨꯡ 24 ꯔꯤꯂꯤꯁ ꯇꯧꯋꯦꯕ ꯑꯗꯨꯒ ꯕꯟꯌꯥꯟ ꯇ꯭ꯔꯤꯁꯤꯗꯤ ꯈꯣꯡꯅꯥꯡ ꯕꯣꯠꯁꯤꯗꯤ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯄꯔꯇꯤꯁꯇ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯁꯤꯒꯅꯤꯐꯤꯀꯦꯟꯁꯇ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯃꯔꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯈꯣꯡꯅꯥꯡ ꯕꯣꯠꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯒꯤ ꯁꯨꯠꯇꯨꯒꯤ ꯔꯦꯠ ꯃꯆꯨꯗꯣ ꯃꯗꯨ ꯇꯛꯈꯥꯏꯔꯒ
ꯃꯍꯤ ꯁꯦꯝꯃꯒ ꯅꯨꯄꯤꯁꯤꯡꯗ ꯄꯤꯊꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯣꯏꯔꯝꯕꯁꯤ ꯅꯨꯄꯥ ꯍꯥꯏꯗꯤ ꯖꯦꯟꯗꯔ ꯆꯦꯟꯖ ꯇꯧꯍꯟꯕ ꯌꯥꯏ ꯊꯥ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯇꯧꯔꯗꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯣꯡꯅꯥꯡꯕꯣꯠꯁꯤꯒꯤ ꯃꯈꯣꯡꯗ ꯃꯨꯅꯤ ꯔꯤꯁꯤ ꯃꯌꯥꯝꯁꯦ ꯈꯣꯡꯅꯥꯡꯕꯣꯠꯀꯤ ꯃꯈꯣꯡꯗ ꯐꯝꯃꯒ ꯉꯥꯛꯇꯅꯦꯕ ꯃꯣꯏꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯕ ꯍꯥꯏꯗꯅ ꯐꯪꯈ꯭ꯔꯤꯁꯦ ꯑꯗꯨꯒ ꯂꯥꯏ ꯅꯤꯡꯕꯁꯨ ꯀꯩꯗꯧꯋꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗꯩꯁꯤꯗ ꯐꯝꯃꯒ ꯂꯣꯏ ꯅꯤꯡꯉꯤ ꯑꯗꯨꯒ ꯑꯔꯥꯟ ꯈꯨꯕꯝꯁꯨ ꯂꯣꯏ ꯐꯪꯉꯤ ꯀꯨꯏꯔꯕꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯇꯨꯂꯁꯤ ꯄꯨꯖꯥ ꯇꯧꯅꯔꯛꯏ ꯇꯨꯂꯁꯤꯕꯣꯡꯗ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯄ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯨꯜꯁꯤ ꯑꯃꯗꯤ ꯅꯤꯝ ꯄꯥꯝꯕꯤꯁꯤꯒꯤ ꯃꯅꯥꯁꯦ ꯇꯛꯈꯥꯏꯔꯒ ꯄꯥꯝꯕꯤꯁꯤꯡꯗ ꯀꯥꯞꯄꯗ ꯇꯤꯟ ꯀꯥꯡ ꯃꯍꯤꯛ ꯃꯇꯥꯡꯅꯆꯤꯡꯕ ꯁꯤꯍꯜꯂꯦꯕꯀꯣ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯌꯥꯝꯅ ꯅꯤꯝ ꯄꯥꯝꯕꯤ ꯃꯈꯣꯡ ꯆꯪꯕ ꯌꯥꯏ ꯑꯗꯒꯤ ꯇꯨꯂꯁꯤ ꯄꯥꯝꯕꯤ ꯃꯈꯣꯡ ꯆꯪꯕ ꯌꯥꯏ ꯈꯣꯡꯅꯥꯡꯕꯣꯠ ꯃꯈꯣꯡ ꯄꯥꯝꯕꯤꯗꯤ ꯆꯪꯅꯔꯝꯗꯦ ꯃꯔꯝꯗꯤ ꯈꯣꯡꯅꯥꯡꯕꯣꯠ ꯄꯥꯝꯕꯤ ꯃꯈꯣꯡꯁꯤꯗ ꯅꯨꯄꯥ ꯃꯌꯥꯝ ꯐꯝꯖꯤꯜꯂ ꯂꯩꯌꯦ ꯉꯁꯥꯏꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯦ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯦ ꯈꯣꯡꯅꯥꯡꯕꯣꯠ ꯃꯈꯣꯡꯗ ꯐꯝꯃ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯇꯝꯗ ꯄꯟꯆꯥꯌꯠꯀꯤ ꯀꯥꯡꯕꯨꯅꯆꯤꯡꯕ ꯐꯝꯖꯤꯟꯕ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯃꯌꯥꯝꯅ ꯎ ꯃꯈꯣꯡꯁꯤꯗ ꯐꯝꯖꯤꯟꯕꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯁꯤ ꯉꯝꯗꯦꯕꯀꯣ ꯅꯨꯄꯤꯁꯤꯡꯅ ꯎꯒꯤ ꯃꯅꯥꯛ ꯆꯪꯖꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯦꯟ ꯑꯣꯕꯖꯦꯛ ꯑꯣꯐ ꯗꯤꯁ ꯄꯨꯖꯥꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯅ ꯃꯣꯟꯁꯨꯟ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯕꯟꯌꯥꯟꯇ꯭ꯔꯤꯒ ꯁꯣꯛꯅꯕꯗ ꯔꯦꯁ ꯑꯣꯐ ꯗꯤ ꯏꯌꯥꯔꯁꯦ ꯒꯨꯗ ꯍꯦꯜꯊ ꯑꯣꯏꯌꯦꯕ ꯅꯣꯡ ꯆꯨꯊꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯃꯣꯟꯁꯨꯟ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤꯁꯤꯡꯅ ꯈꯣꯡꯅꯥꯡꯕꯣꯠ ꯄꯥꯝꯕꯤꯒ ꯁꯣꯛꯅꯔꯒꯗꯤ ꯃꯗꯨ ꯀꯩꯗꯧꯒꯦꯗ ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯆꯍꯤꯗꯨꯒꯤ ꯍꯦꯜꯊ ꯀꯟꯗꯤꯁꯟꯁꯦ ꯑꯐꯕ ꯑꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯌꯨꯝꯒꯤ ꯃꯧꯒꯤ ꯑꯃꯗꯤ ꯌꯨꯝꯒꯤ ꯅꯨꯄꯤꯒꯤ ꯍꯦꯜꯊ ꯀꯟꯗꯤꯁꯟ ꯑꯁꯦ ꯏꯃꯨꯡꯗꯨꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯃꯣꯏ ꯅꯥꯈ꯭ꯔꯒꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯃꯗ ꯑꯣꯐꯤꯁꯥꯔꯗꯨ ꯃꯊꯟ ꯂꯥꯛꯑꯒ ꯃꯤ ꯃꯌꯥꯝ ꯂꯥꯛꯇꯕꯒꯨꯝꯕꯗ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯨ ꯑꯣꯏ ꯅꯨꯃꯤꯠꯁꯤꯗ ꯅꯨꯄꯤꯁꯤꯡꯅ ꯆꯔꯥ ꯍꯦꯜꯂꯦꯔꯒ ꯈꯣꯡꯅꯥꯡꯕꯣꯛ ꯃꯈꯣꯡꯗ ꯆꯪꯕꯗ ꯃꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯄ ꯄꯣꯖꯤꯇꯤቭ ꯑꯦꯅꯔꯖꯤꯁꯤꯡꯁꯦ ꯅꯨꯄꯤꯁꯤꯡꯁꯤꯅ ꯂꯣꯏꯅ ꯑꯦꯕꯖꯣꯔꯕ ꯇꯧꯍꯧꯋꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯈꯣꯡꯅꯥꯡꯁꯤꯗꯩꯁꯤꯗ ꯂꯪꯁꯦ ꯌꯦꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯂꯪꯁꯤ ꯌꯦꯠꯄ ꯃꯇꯝꯗ ꯕꯟꯌꯥꯟꯇ꯭ꯔꯤꯗꯒꯤ ꯊꯥꯗꯣꯔꯛꯄ ꯄꯣꯖꯤꯇꯤꯚ ꯑꯦꯅꯔꯖꯤꯗꯣ ꯂꯪꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥꯗ ꯄꯤꯔꯛꯏ ꯍꯥꯏꯗꯤ ꯄꯥꯁ ꯇꯧꯔꯛꯑꯦꯕ ꯂꯪꯖꯝꯒꯤ ꯂꯪꯅꯤꯀꯣ ꯂꯪ ꯑꯍꯤꯡꯕ ꯌꯦꯠꯅꯩ ꯑꯗꯨ 14 ꯇꯥꯏꯝꯁ ꯌꯦꯠꯂꯤ 14 ꯇꯥꯏꯝꯁ ꯌꯦꯠꯂꯤꯕꯗꯨꯒꯤ ꯃꯔꯝꯗꯤ ꯁꯥꯕꯤꯇ꯭ꯔꯤ ꯀꯧꯕꯤꯁꯤ ꯐꯪꯖꯈꯤꯕꯗ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯆꯍꯤ 14 ꯄꯨꯖꯥ ꯇꯧꯔꯒ ꯁꯥꯕꯤꯇ꯭ꯔꯤꯁꯤ ꯐꯪꯈꯤ ꯃꯗꯨꯅ ꯃꯗꯨ ꯀꯥꯎꯗꯅꯕ ꯍꯥꯏꯗꯅ 14 ꯏꯌꯥꯔꯁꯤ ꯄꯨꯖꯥ ꯇꯧꯅꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏꯅ ꯅꯨꯡ ꯑꯃꯗ ꯁꯤꯟꯗꯨꯔ ꯇꯩꯁꯟꯕ ꯑꯗꯒꯤ ꯂꯥꯏꯒꯤ ꯃꯑꯣꯡꯁꯤꯗ ꯌꯦꯛꯁꯜꯂ ꯊꯝꯕꯗ ꯂꯥꯏꯅꯦꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯨꯖꯥ ꯇꯧꯅꯩꯌꯦꯕ ꯂꯥꯏ ꯑꯣꯜꯂꯦꯕ ꯑꯦꯅꯤ ꯃꯨꯔꯇꯤꯗꯀꯣ ꯎ ꯈꯪꯗꯦ ꯅꯨꯡ ꯈꯪꯗꯦ ꯔꯪ ꯇꯩꯁꯜꯂꯒ ꯌꯦꯛꯁꯜꯂꯒ ꯁꯦꯝꯃꯒ ꯊꯝꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯂꯥꯏꯅꯤ ꯑꯗꯨꯅ ꯅꯤꯡꯕꯗꯒꯤ ꯂꯥꯏ ꯑꯣꯟꯊꯣꯔꯛꯏ ꯃꯇꯧ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯅ ꯍꯥꯏꯔꯤꯕ ꯎꯁꯤꯗ ꯂꯪ ꯌꯦꯠꯁꯜꯂꯒꯗꯤ ꯀꯩꯗꯧꯒꯦꯗ ꯃꯥꯁꯦ ꯍꯣꯂꯤ ꯇ꯭ꯔꯤ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯎ ꯄꯥꯝꯕꯤꯁꯦ ꯑꯁꯦꯡꯕ ꯎ ꯑꯃ ꯑꯣꯏꯔꯦ ꯃꯗꯨꯅ ꯁꯤꯡ ꯆꯟꯕꯁꯤꯡ ꯎ ꯌꯥꯟꯕꯁꯤꯡ ꯎ ꯀꯔꯕꯥꯔ ꯇꯧꯕ ꯃꯌꯥꯝꯁꯤꯅ ꯂꯥꯛꯑꯒ ꯀꯩꯗꯧꯏ ꯂꯪ ꯃꯌꯥꯝ ꯌꯦꯠꯂꯝꯕꯁꯤ ꯌꯥꯜꯂꯨꯔꯒꯗꯤ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯊꯣꯛꯀꯅꯤ ꯃꯁꯤꯗꯤ ꯂꯥꯏꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯎꯁꯦ ꯌꯥꯟꯗꯦ ꯃꯁꯤꯅ ꯎꯕꯨ ꯀꯩꯗꯧꯏ ꯄ꯭ꯔꯣꯇꯦꯛ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯦꯟꯁꯦꯁꯇꯔꯁꯤꯡꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯁꯤꯒꯤ ꯌꯥꯝ ꯈꯜꯂꯝꯃꯦꯕ ꯋꯥꯔꯜ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦ ꯖꯨꯟꯒꯤ ꯗꯦꯠ 5ꯇ ꯍꯧꯖꯤꯛ ꯄꯥꯂꯟ ꯇꯧꯅꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯗꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯆꯠꯅꯕꯤ ꯑꯣꯏꯅ ꯄꯣꯔꯛꯀꯦ ꯍꯥꯏꯗ ꯙꯔꯃ ꯑꯃꯗꯤ ꯆꯠꯅꯕꯤꯗ ꯄꯨꯁꯜꯂꯦꯔꯒ ꯎꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯒ ꯂꯤꯁꯥꯡ ꯁꯤꯠꯅ ꯂꯥꯛꯑꯦꯕ ꯎꯁꯤꯗ ꯂꯪ ꯌꯦꯠꯁꯜꯂꯒꯗꯤ ꯂꯥꯏꯅꯦꯅ ꯎ ꯌꯥꯟꯗꯦꯗꯅ ꯎꯁꯤꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯅꯤꯀꯣ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ 3 ꯐꯪꯖꯒꯦꯅ ꯅꯤꯅꯩꯌꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯔꯝꯕ ꯃꯇꯝꯗ ꯍꯥꯏꯗꯣ ꯑꯗ ꯃꯄꯣꯛ 3 ꯁꯤ ꯑꯩꯅ ꯃꯥꯒ ꯑꯣꯏꯅ ꯂꯩꯃꯤꯟꯅꯖꯒꯦꯅ ꯑꯗ ꯑꯩꯈꯣꯏꯅ ꯄꯨꯔꯤꯕ ꯋꯥꯈꯜꯂꯣꯟꯗꯤ ꯀꯩꯅꯣ ꯃꯄꯣꯛ 3ꯁꯤ ꯍꯥꯏꯗꯤ ꯍꯟꯗꯛ ꯃꯄꯣꯛ ꯑꯩ ꯁꯤꯔꯒ ꯑꯃꯨꯛ ꯃꯊꯪ ꯄꯣꯛꯄꯁꯨ ꯃꯥꯒ ꯑꯃꯨꯛ ꯃꯊꯪ ꯄꯣꯛꯄꯁꯨ ꯃꯥꯒ ꯑꯃꯨꯛ
ꯑꯗꯨ ꯅꯠꯇꯦꯕ ꯁꯤꯒꯤ ꯀꯟꯁꯦꯞꯁꯤꯗꯤꯀꯣ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯅꯕ ꯑꯃꯈꯛ ꯂꯩꯔꯦꯕ ꯍꯌꯦꯡ ꯃꯄꯣꯛꯇ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯁꯤꯃ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯇꯥꯕꯤꯌꯨꯀꯣ ꯁꯤ ꯌꯥꯝ ꯀꯥꯟꯅꯅꯦꯅ ꯈꯜꯂꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯃꯄꯣꯛ 7 ꯐꯪꯖꯒꯦꯗꯅ ꯅꯤꯡꯅꯔꯤꯕꯁꯦ ꯃꯁꯤ ꯀꯩ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁꯇ ꯍ꯭ꯌꯨꯃꯦꯟ ꯕꯤꯌꯤꯡꯁꯦ ꯃꯥꯒꯤ 7 ꯑꯩꯈꯣꯏꯒꯤ ꯕꯥꯔꯠ ꯂꯩꯌꯦꯗꯅ ꯃꯁꯤ ꯄ꯭ꯔꯨꯐꯁꯤ ꯂꯩꯇꯦꯕ ꯃꯤꯅ ꯃꯄꯣꯛ 7ꯂꯛ ꯄꯣꯛꯑꯦ ꯁꯤꯒꯤ ꯄ꯭ꯔꯃꯥꯟ ꯑꯝꯇ ꯂꯩꯇꯦ ꯃꯥꯁꯤ ꯅꯍꯥꯟ ꯃꯄꯣꯛꯇ ꯑꯗꯨ ꯑꯣꯏꯅ ꯄꯣꯛꯑꯝꯃꯅꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯁꯤ ꯄꯣꯛꯑꯦꯁꯦ ꯃꯗꯨꯒꯤ ꯄ꯭ꯔꯃꯥꯟ ꯂꯩꯇꯦ ꯇꯧꯏꯃꯁꯨꯡ biological knowledge of our ancestorda ꯀꯩꯗꯧꯏ ꯃꯤꯒꯤ ꯕꯣꯗꯤ ꯁꯦꯜꯁꯦ ꯀꯩꯗꯧꯒꯦꯗ 7 ꯏꯌꯔ ꯈꯨꯗꯤꯡꯒꯤ ꯔꯤꯅ꯭ꯌꯨ ꯇꯧꯋꯦꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯕꯣꯗꯤ ꯁꯦꯜꯁꯦ ꯆꯍꯤ 7 ꯈꯨꯗꯤꯡꯒꯤ ꯁꯦꯜꯁꯦ ꯆꯦꯟꯖ ꯇꯧꯏ ꯑꯗꯨꯒ ꯁꯔꯨꯁꯤꯡꯁꯦ ꯃꯁꯤꯕꯨꯅ ꯆꯍꯤ 10 ꯈꯨꯗꯤꯡꯒꯤ ꯃꯁꯤ ꯆꯦꯟꯖ ꯇꯧꯋꯦꯕ ꯑꯗꯨꯒ ꯃꯁꯜ ꯇꯣꯡꯁꯥꯒꯤ ꯁꯔꯨꯛꯁꯤꯅ ꯀꯩꯗꯧꯏ ꯔꯤꯅ꯭ꯌꯨ ꯑꯦꯠ ꯏꯚ꯭ꯔꯤ 12 ꯏꯌꯔꯁꯇ ꯃꯁꯤ ꯆꯦꯟꯖ ꯇꯧꯋꯦꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯀꯩꯗꯧꯏ ꯁꯥꯏꯟꯁꯅꯁꯨ ꯌꯥꯔꯕ ꯋꯥꯐꯝꯅꯤ ꯁꯦꯜ ꯆꯦꯟꯖ ꯇꯧꯕ ꯑꯗꯒꯤ ꯁꯔꯨꯁꯤ ꯆꯦꯟꯖ ꯇꯧꯕ ꯑꯃꯗꯤ ꯃꯁꯜ ꯆꯦꯟꯖ ꯇꯧꯔꯛꯄꯁꯦ ꯁꯤꯗꯤ ꯕꯤꯒ꯭ꯌꯥꯟꯅ ꯌꯥꯔꯕ ꯋꯥꯐꯝꯅꯤ ꯃꯁꯤꯅ ꯇꯥꯛꯏ ꯃꯗꯨꯗꯤ ꯆꯍꯤ 12 ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯃꯝ ꯐꯪꯉꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯀꯦꯜꯗ ꯆꯍꯤ 13 ꯈꯨꯗꯤꯡꯒꯤꯁꯨ ꯄꯨꯟꯅ ꯖꯟꯃ ꯇꯥꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ 13 ꯈꯨꯗꯤꯡꯒꯤ ꯑꯩ ꯄꯣꯛꯈꯤꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯄ꯭ꯂꯥꯅꯦꯠꯀꯤ ꯄꯣꯖꯤꯁꯟꯁꯦ ꯍꯥꯟꯅ ꯐꯤꯕꯝꯗ ꯂꯣꯏ ꯍꯟꯖꯜꯂꯛꯏ ꯑꯗꯨꯅ ꯄꯨꯔꯅ ꯖꯟꯃꯒꯤ ꯄꯨꯖꯥ ꯁꯤ ꯇꯧꯅꯩ ꯁ꯭ꯋꯁꯇꯤ ꯄꯨꯖꯥꯅꯆꯤꯡꯕ ꯅꯨꯃꯤꯠꯁꯤꯗ ꯑꯃꯨꯛ ꯍꯜꯂꯒ ꯁꯣꯟꯅꯩꯁꯤꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯐꯪꯉꯦꯅꯀꯣ ꯑꯗꯨꯅ ꯆꯍꯤ 13ꯁꯦ 7ꯇꯤ ꯀꯌꯥ ꯇꯥꯔꯦ 84 ꯇꯥꯏꯌꯦꯕꯀꯣ ꯑꯗ ꯊꯥꯏꯅꯒꯤ ꯂꯨꯍꯣꯡꯕꯁꯦ ꯅꯨꯄꯥꯒꯤ ꯆꯍꯤꯁꯦ ꯆꯍꯤ 13ꯇ ꯂꯨꯍꯣꯡꯉꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤꯅ 18ꯗ ꯑꯣꯏꯔꯝꯃꯦꯕ ꯅꯨꯄꯤꯅ ꯑꯩꯒꯤ ꯅꯨꯄꯥꯒ ꯃꯄꯣꯛ 7ꯂꯛ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯖꯒꯦ ꯍꯥꯏꯕꯁꯤꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇꯨ ꯅꯠꯇꯦꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯆꯍꯤ 13ꯇ ꯂꯨꯍꯣꯡꯉꯛꯄ ꯅꯨꯄꯥꯗꯣ ꯃꯗꯨꯗ ꯑꯃꯨꯛ ꯑꯅꯗ 84 ꯏꯌꯥꯔ ꯑꯃꯒ ꯍꯥꯞꯆꯤꯜꯂꯗꯤ ꯍꯥꯏꯗꯤ 12 ꯏꯌꯥꯔꯗꯣ 7 ꯇꯥꯏꯝꯁꯇꯤ 84ꯅꯤ ꯑꯗꯨꯒꯤ 84ꯗꯨꯒ ꯍꯥꯞꯆꯤꯜꯂꯗꯤ ꯀꯩꯗꯧꯋꯦ 100 ꯇꯥꯏꯌꯦ ꯑꯗꯨꯅ ꯑꯩꯒꯤ ꯍꯁꯕꯦꯟꯁꯤꯒ ꯑꯩꯒ ꯆꯍꯤ 100 ꯂꯩꯃꯤꯟꯅꯖꯒꯦꯅ ꯍꯥꯏꯕꯅꯦꯕ ꯃꯄꯣꯛ ꯑꯃ ꯍꯥꯏꯕꯗꯤ ꯀꯩꯗꯧ 12 ꯏꯌꯥꯔꯁꯤꯅꯦꯕꯀꯣ ꯆꯍꯤ 13ꯁꯤꯅꯦꯕ ꯑꯩ ꯍꯟꯗꯛ ꯁꯤꯔꯒ ꯍꯌꯦꯡꯃꯨꯛꯀꯤ ꯄꯣꯛꯄ ꯃꯄꯣꯛꯇꯨ ꯅꯠꯇꯦꯕ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯦ ꯍꯤꯟꯗꯨ ꯙꯔꯃꯗ without any degree without any laboratory without any equipment without any experiment ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯅ ꯃꯁꯤ ꯈꯪꯉꯒ ꯂꯥꯛꯑꯦ ꯕꯣꯗꯤ ꯁꯦꯜ ꯆꯦꯟꯖ ꯇꯧꯏ ꯃꯁꯜ ꯆꯦꯟꯖ ꯇꯧꯏ ꯍꯥꯏꯁꯦ ꯑꯗꯨꯅꯅꯦꯕ ꯑꯩꯈꯣꯏꯅ ꯃꯄꯣꯛ 7ꯂꯛ ꯂꯩꯃꯤꯟꯅꯖꯒꯦꯗꯤ ꯑꯩ ꯆꯍꯤ 100 ꯐꯥꯎꯕ ꯑꯩ ꯅꯨꯄꯥꯁꯤꯒ ꯂꯩꯃꯤꯟꯅꯒꯦꯅ ꯍꯥꯏꯕꯅꯦꯕ ꯇꯧꯔꯤꯕ ꯄꯨꯖꯥ ꯅꯠꯇ꯭ꯔꯒ ꯆꯔꯥ ꯍꯦꯟꯕꯒꯤ ꯃꯔꯝꯅ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯦ ꯈꯪꯗꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯏ ꯆꯔꯥ ꯍꯦꯜꯂꯒ ꯁꯨꯃꯥꯏꯅ ꯂꯥꯏ ꯄꯨꯖꯥ ꯇꯧꯕꯁꯦ ꯑꯄꯪꯕꯅꯤ ꯍꯥꯏꯔꯒ ꯂꯧꯔꯒ ꯂꯥꯛꯑꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯙꯔꯃꯒꯤ ꯆꯠꯅꯕꯤꯁꯦ ꯁꯥꯏꯟꯇꯤꯐꯤꯀꯦꯂꯤ ꯇꯦꯁ ꯇꯧꯔꯕ ꯃꯇꯝꯗꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤꯒꯤ ꯂꯣꯖꯤꯛ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯈꯪꯉꯝꯗ꯭ꯔꯤꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯄꯪꯕꯁꯦ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯤ ꯃꯧ ꯅꯍꯥꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯄꯨꯔꯣꯏꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯒꯨꯝꯕ ꯑꯣꯏꯕ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯀꯨꯝꯕꯗ ꯑꯣꯏꯕ ꯃꯣꯏꯒꯤ ꯆꯥꯟꯁꯦꯁꯁꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯒꯤ ꯆꯥꯟꯁꯇꯤ ꯌꯥꯝ ꯋꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯗꯅ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯗ 14 ꯏꯌꯥꯔ ꯈꯛꯇꯤ ꯃꯥꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯕ ꯑꯃꯈꯛ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯅꯪꯒꯤ ꯍꯁꯕꯦꯟꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯆꯍꯤ ꯁꯥꯡꯅ ꯄꯨꯟꯁꯤꯕ ꯍꯥꯏꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯃꯔꯝꯁꯤꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ 14 ꯏꯌꯥꯔꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯇꯧꯕꯤꯔꯣ ꯆꯍꯤ 13ꯁꯤꯀꯣ ꯆꯍꯤ 13 ꯇꯧꯔꯒꯗꯤ ꯔꯦꯁ ꯑꯣꯐ ꯗꯤ ꯏꯌꯥꯔ ꯅꯪꯒꯤ ꯂꯥꯏꯐꯇꯣ ꯁꯥꯕꯤꯇ꯭ꯔꯤ ꯕ꯭ꯔꯇ ꯑꯃꯨꯛ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯕꯀꯣ ꯋꯥꯟꯁ ꯑꯃꯨꯛ ꯍꯧꯈ꯭ꯔꯒꯗꯤ ꯆꯍꯤ 13 ꯂꯦꯞꯇꯅ ꯕ꯭ꯔꯇ ꯇꯧꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯍꯁꯕꯦꯟꯒ ꯅꯪꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ 100 ꯏꯌꯥꯔꯁ ꯂꯩꯃꯤꯟꯅꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯕꯨ ꯂꯥꯏꯐ ꯁ꯭ꯄꯥꯟꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯐ ꯁ꯭ꯄꯥꯟꯁꯦ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯇꯦꯟꯁꯤꯜꯂꯛꯑꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ 100ꯃꯛ ꯁꯨꯗ꯭ꯔꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯨꯏꯅ ꯄꯨꯟꯁꯤꯕ ꯍꯥꯏꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯃꯦꯒꯤ 26 ꯍꯟꯗꯛꯀꯤ ꯃꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯁꯥꯕꯤꯇ꯭ꯔꯤ ꯕ꯭ꯔꯇ ꯄꯨꯖꯥ ꯇꯥꯏ ꯁꯥꯕꯤꯇ꯭ꯔꯤ ꯕ꯭ꯔꯇ ꯄꯨꯖꯥꯁꯤ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ
ꯑꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯄꯨꯖꯥ ꯇꯧꯕꯒꯤ ꯃꯔꯝꯅꯆꯤꯡꯕ ꯈꯪꯖꯗꯕꯁꯤꯡ ꯑꯣꯏꯔꯒꯗꯤ ꯃꯐꯝꯁꯤꯗ ꯁꯥꯕ꯭ꯔꯤꯇꯤ ꯕ꯭ꯔꯇꯁꯦ ꯄꯨꯖꯥꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯖꯥ ꯇꯧꯖꯒꯅꯤ꯫ ꯌꯥꯎꯕꯤꯅꯤꯡꯕꯁꯤꯡꯅ ꯍꯥꯟꯅ ꯂꯥꯛꯑꯒ ꯄꯥꯎ ꯑꯃꯇꯪ ꯄꯤꯕꯤꯌꯨ, ꯀꯌꯥꯝ ꯌꯥꯝꯕ ꯃꯤ ꯑꯣꯏꯒꯗꯒꯦ ꯑꯗꯣ ꯈꯪꯉꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯖꯒꯗꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯁꯦꯠꯀꯗꯕ ꯗ꯭ꯔꯦꯁ ꯀꯣꯗꯁꯤꯗꯤ ꯔꯦꯠ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯃꯗꯤ ꯏꯃꯔꯦꯜ ꯒ꯭ꯔꯤꯟ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯒꯤ ꯒ꯭ꯔꯤꯟ ꯃꯆꯨ ꯑꯣꯏꯕꯗꯣ, ꯑꯗꯨꯒꯨꯝꯕ ꯏꯃꯔꯦꯜ ꯍꯥꯏꯅ ꯅꯨꯡ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯆꯨ ꯒ꯭ꯔꯤꯟꯗꯣ ꯑꯗꯨꯒꯤ ꯃꯆꯨ ꯑꯣꯏꯕꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄꯤꯔꯣ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯋꯥꯏꯠ ꯃꯆꯨꯒꯤ ꯗ꯭ꯔꯦꯁ, ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯗ꯭ꯔꯦꯁ, ꯕ꯭ꯂꯨ ꯃꯆꯨꯒꯤ ꯗ꯭ꯔꯦꯁꯅꯆꯤꯡꯕꯁꯤꯡꯁꯤꯗꯤ ꯅꯨꯃꯤꯠꯁꯤꯗ ꯅꯨꯄꯤ ꯃꯧ ꯑꯣꯏꯕꯤ ꯃꯄꯨꯔꯣꯏꯕ ꯍꯤꯡꯉꯤꯕ ꯀꯥꯡꯕꯨꯅ ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯁꯁꯦ ꯅꯨꯃꯤꯠꯁꯤꯗ ꯁꯦꯠꯄꯤꯒꯅꯨ꯫ May 26 Monday, avoid the white color, black color and blue color shirt, fanek, trouser, etc. amadi red and emerald green color gi dress setpiyo numisimadi adu oiragadi haki husband gi punsi nungsangba haibado suksoi soidana oigani aduga hariba Savitri Vart asibu participate tauningbasing laibiragadi aingwanda mangjaunana May 26 ki mamangda pau pibiyu si haraga video si loiba phau tabibagidamak yengbibagidamakta amuk hana thagatpa phongdoksaraga matang asida video si loisanjari. Thank you.